ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯃꯥꯡꯊꯛꯇ ꯇꯥꯍꯟꯖꯈꯤꯕ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯎꯔꯩꯈꯣꯝꯕ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ ꯃꯉꯥꯁꯨꯕ ꯇꯥꯡꯀꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯁꯜꯂꯛꯂꯤ꯫ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯎꯔꯩꯈꯣꯝꯕꯅ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯆꯤꯡꯃꯥꯏ ꯑꯗꯨꯗꯒꯤ ꯃꯍꯥꯛꯅ ꯑꯣꯠ ꯅꯩꯒꯦ ꯈꯜꯂꯤꯕ ꯈꯨꯜ ꯑꯗꯣꯝꯗ ꯌꯦꯡꯉꯛꯏ꯫ ꯑꯗꯨꯗꯨꯒ ꯃꯍꯥꯛꯅ ꯂꯥꯛꯅ ꯐꯥꯅ ꯉꯝꯗ꯭ꯔꯕ ꯇꯤꯃꯨ ꯐꯠꯇꯕ ꯂꯥꯏꯃꯨ ꯐꯠꯇꯕ ꯈꯔ ꯀꯧꯊꯣꯛꯂꯒ ꯃꯍꯥꯛꯅ ꯌꯥꯝꯅ ꯇꯝꯊꯤꯔꯕ ꯐꯠꯈꯤꯗ꯭ꯔꯕ ꯂꯩꯅꯥ ꯀꯌꯥ ꯁꯟꯗꯣꯛꯄ ꯉꯝꯕ ꯃꯍꯤꯛ ꯃꯌꯥꯝ ꯑꯃ ꯀꯧꯔꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯍꯧꯖꯤꯛꯇꯤ ꯈꯨꯜ ꯑꯗꯨꯗ ꯆꯠꯇꯨꯅ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯑꯁꯤꯗ ꯃꯤꯑꯣꯏ ꯄꯨꯝꯅꯃꯛ ꯂꯣꯛ ꯈꯨꯕ ꯀꯣꯛ ꯉꯥꯎꯕ ꯑꯃꯗꯤ ꯂꯥꯏꯍꯧ ꯍꯧꯕ ꯀꯌꯥ ꯇꯧꯗꯨꯅ ꯐꯔ ꯍꯥꯏꯗꯨꯅ ꯑꯋꯥꯕ ꯄꯤꯔꯨꯔꯣ ꯍꯥꯏꯗꯨꯅ ꯌꯥꯊꯪ ꯇꯧꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯌꯥꯊꯪ ꯇꯧꯈꯤꯕꯒ ꯃꯍꯥꯛꯅ ꯀꯧꯔꯤꯕ ꯇꯤꯃꯨ ꯐꯠꯇꯕ ꯂꯥꯏꯃꯨ ꯐꯠꯇꯕ ꯑꯃꯗꯤ ꯂꯩꯅꯥ ꯇꯤꯟꯅꯥ ꯀꯌꯥꯕꯨ ꯄꯣꯛꯍꯟꯕ ꯉꯝꯂꯤꯕ ꯐꯠꯇ꯭ꯔꯕ ꯃꯍꯤꯛꯁꯤꯡ ꯑꯗꯣ ꯎꯔꯩꯈꯣꯝꯕꯒꯤ ꯃꯅꯥꯛꯇꯒꯤ ꯂꯥꯎ ꯈꯣꯡꯗꯨꯅ ꯄꯥꯏꯊꯈ꯭ꯔꯦ꯫ ꯇꯧꯔꯤꯕꯁꯤꯡ ꯑꯗꯣ ꯑꯁꯣꯝꯗꯒꯤ ꯑꯃꯥꯏꯕ ꯇꯥꯎꯖꯩꯔꯦꯝꯕꯅꯁꯨ ꯂꯣꯏꯅꯃꯛ ꯈꯪꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯅ ꯈꯨꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯑꯗꯣ ꯁꯣꯛꯇꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯍꯥꯛꯅ ꯂꯥꯏ ꯀꯌꯥ ꯈꯣꯏꯔꯝꯗꯨꯅ ꯎꯔꯩꯈꯣꯝꯕꯅ ꯊꯥꯔꯤꯕ ꯂꯥꯏ ꯆꯤꯡꯎ ꯂꯥꯏ ꯈꯨꯗꯤꯡꯃꯛ ꯑꯗꯣ ꯃꯍꯥꯛꯅ ꯑꯇꯣꯞꯄ ꯑꯃꯗ ꯅꯥꯏꯊꯩꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯍꯥꯛꯅ ꯂꯥꯏ ꯈꯨꯔꯝꯂꯕꯒꯤ ꯇꯨꯡꯗ ꯑꯃꯥꯏꯕ ꯇꯥꯎꯖꯩꯔꯦꯝꯕꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯣꯝꯗ ꯋꯥꯡꯂꯕ ꯃꯩꯈꯨ ꯑꯉꯧꯕ ꯃꯄꯩ ꯀꯥꯍꯟꯗꯨꯅ ꯇꯥꯎꯖꯩꯔꯦꯝꯕꯅ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯈꯨꯡꯒꯪ ꯑꯗꯣꯝꯗ ꯎꯔꯩꯈꯣꯝꯕꯅ ꯊꯥꯔꯤꯕ ꯇꯤꯃꯨ ꯐꯠꯇꯕ ꯑꯃꯗꯤ ꯃꯍꯤꯛ ꯃꯇꯥꯏ ꯄꯨꯝꯅꯃꯛ ꯃꯥꯒꯤ ꯈꯨꯜ ꯑꯗꯨꯗ ꯂꯥꯛꯅꯅꯕꯒꯤꯗꯃꯛꯇ ꯀꯧꯕ ꯍꯧꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯀꯧꯕꯗꯒꯤꯗꯤ ꯎꯔꯩꯈꯣꯝꯕꯅ ꯊꯥꯈ꯭ꯔꯤꯕ ꯂꯥꯏ ꯐꯠꯇꯕ ꯑꯃꯗꯤ ꯃꯍꯤꯛ ꯃꯇꯥꯏ ꯄꯨꯝꯅꯃꯛ ꯇꯥꯎꯖꯩꯔꯦꯝꯕꯅ ꯂꯩꯔꯤꯕ ꯈꯨꯡꯒꯪ ꯑꯗꯣꯝꯗ ꯃꯃꯥꯏ ꯑꯣꯟꯗꯨꯅ ꯄꯥꯏꯔꯛꯄ ꯍꯧꯔꯛꯂꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯤꯕ ꯑꯗꯣ ꯎꯔꯩꯈꯣꯝꯕꯅ ꯆꯤꯡꯃꯥꯏꯗꯒꯤ ꯎꯔꯤꯕꯅꯤ꯫ ꯃꯇꯣꯝꯇ ꯈꯟꯖꯩ, ꯀꯔꯤꯅꯣ? ꯑꯩꯅ ꯊꯥꯈ꯭ꯔꯤꯕ ꯃꯍꯤ ꯃꯌꯥꯏ ꯀꯜꯂꯕ ꯇꯤꯃꯨ ꯂꯩꯌꯥꯝ ꯑꯃꯗꯤ ꯃꯍꯤꯛ ꯃꯇꯥꯏ ꯄꯨꯝꯅꯃꯛ ꯂꯩꯅꯥ ꯇꯤꯟꯅꯥ ꯅꯥꯍꯜꯂꯨꯔꯣ ꯍꯥꯏꯗꯨꯅ ꯈꯨꯡꯒꯪ ꯑꯊꯣꯝꯗ ꯊꯥꯈꯤꯕꯅꯤ꯫ ꯈꯨꯡꯒꯪ ꯑꯁꯣꯝꯗꯗꯤ ꯆꯠꯇ꯭ꯔꯦ ꯍꯥꯏꯔꯒ ꯃꯈꯣꯏꯅ ꯆꯠꯈ꯭ꯔꯤꯕꯁꯤꯅ ꯀꯗꯣꯝꯗꯅꯣ? ꯂꯝꯕꯤ ꯉꯥꯎꯔꯦꯗꯅ ꯃꯈꯣꯏꯁꯤꯗꯤ꯫ ꯐꯩ, ꯈꯪꯒꯅꯤ ꯀꯅꯥꯅꯕꯨ ꯃꯈꯣꯏꯕꯨ ꯂꯝꯖꯤꯡꯂꯤꯕ꯫ ꯑꯩꯅ ꯉꯝꯗꯨꯅ ꯃꯈꯣꯏꯕꯨ ꯑꯃꯨꯛꯇ ꯊꯤꯡꯍꯧꯗ꯭ꯔꯕ ꯇꯥꯔꯒꯗꯤ ꯑꯋꯥꯐꯝꯗ ꯇꯥꯟꯅꯔꯒꯅꯤ ꯇꯧꯔꯤꯁꯤ꯫ ꯑꯁꯨꯝꯅ ꯈꯜꯂꯒ ꯎꯔꯩꯈꯣꯝꯕꯅ ꯃꯍꯥꯛꯅ ꯊꯥꯗꯣꯛꯈ꯭ꯔꯤꯕ ꯇꯤꯃꯨ ꯂꯩꯌꯥꯝ ꯑꯃꯗꯤ ꯂꯩꯅꯥ ꯇꯤꯟꯅꯥ ꯆꯦꯜꯍꯜꯂꯒꯗꯕꯒꯤꯗꯃꯛꯇ ꯊꯥꯗꯣꯛꯂꯤꯕ ꯃꯍꯤꯛ ꯄꯨꯝꯅꯃꯛ ꯑꯗꯣ ꯃꯍꯥꯛꯅ ꯑꯃꯨꯛ ꯀꯧꯕ ꯍꯧꯔꯛꯂꯤ꯫ ꯑꯗꯨꯕꯨ ꯎꯔꯩꯈꯣꯝꯕꯅ ꯈꯨꯠꯂꯥꯝ ꯇꯣꯏꯅ ꯃꯍꯥꯛꯅ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯁꯣꯟꯗꯨꯅ ꯀꯧꯔꯛꯂꯕꯁꯨ ꯇꯤꯃꯨ ꯂꯥꯏꯃꯨꯁꯤꯡ ꯑꯗꯨꯗꯤ ꯑꯃꯠꯇ ꯇꯥꯈꯤꯗ꯭ꯔꯦ꯫ ꯑꯃꯥꯏꯕ ꯇꯥꯎꯖꯩꯔꯦꯝꯕꯒꯤ ꯃꯌꯨꯝ ꯇꯝꯅ ꯑꯗꯨꯃꯛ ꯄꯥꯏꯗꯨꯅ ꯂꯥꯛꯂꯤ꯫ ꯑꯁꯨꯝꯅ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯑꯃꯥꯏꯕ ꯇꯥꯎꯖꯩꯔꯦꯝꯕꯒꯤ ꯈꯨꯡꯒꯪ ꯌꯧꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯇꯥꯎꯖꯩꯔꯦꯝꯕꯅ ꯃꯍꯥꯛꯀꯤ ꯃꯁꯥ ꯑꯗꯨꯗ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯀꯌꯥ ꯁꯣꯟꯗꯨꯅ ꯅꯥꯟꯊꯖꯔꯤ꯫ ꯑꯗꯨꯒ ꯇꯤꯃꯨ ꯐꯠꯇꯕ ꯂꯥꯏꯃꯨ ꯐꯠꯇꯕ ꯄꯨꯝꯅꯃꯛ ꯑꯗꯣ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯀꯧꯁꯤꯜꯂꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯑꯃꯥꯏꯕ ꯇꯥꯎꯖꯩꯔꯦꯝꯕꯒꯤ ꯃꯃꯥꯡꯃꯛꯇꯗ ꯂꯥꯏꯃꯨꯁꯤꯡ ꯑꯗꯨ ꯂꯦꯞꯂꯔꯤ꯫ ꯑꯗꯨꯒ ꯐꯠꯇ꯭ꯔꯕ ꯃꯍꯤꯛ ꯃꯇꯥꯏꯁꯤꯡ ꯑꯗꯨꯅ ꯑꯃꯥꯏꯕ ꯇꯥꯎꯖꯩꯔꯦꯝꯕꯒꯤ ꯑꯀꯣꯏꯕꯗ ꯀꯣꯏꯅ ꯉꯪꯗꯨꯅ ꯄꯥꯏꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯇꯥꯎꯖꯩꯔꯦꯝꯕꯅ, ꯅꯈꯣꯏ ꯀꯗꯥꯏꯗ ꯆꯠꯀꯗꯧꯔꯤꯕꯅꯣ? ꯀꯔꯤꯒꯤꯗꯃꯛꯇ ꯃꯐꯝ ꯑꯁꯤꯗ ꯅꯈꯣꯏꯗ ꯂꯥꯛꯂꯤꯕꯅꯣ? ꯅꯈꯣꯏꯗ ꯀꯅꯥꯅ ꯌꯥꯊꯪ ꯄꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯏ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯂꯥꯏꯃꯨꯁꯤꯡ ꯑꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯎ ꯍꯥꯏꯗꯨꯅ ꯀꯧꯕꯗꯤ ꯅꯪꯒꯅꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯗꯤ ꯎꯔꯩꯈꯣꯝꯕꯅ ꯍꯥꯏꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯍꯥꯛꯅ ꯍꯥꯟꯅ ꯂꯩꯔꯝꯕ ꯈꯨꯜ ꯑꯗꯨꯗ ꯑꯀꯤ ꯑꯈꯪ ꯅꯪꯍꯟꯕ ꯑꯋꯥ ꯑꯅꯥ ꯇꯥꯍꯟꯅꯕꯒꯤꯗꯃꯛꯇ ꯆꯠꯂꯤꯕꯅꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯂꯩꯅꯥ ꯇꯤꯟꯅꯥ ꯄꯣꯛꯍꯟꯕ ꯉꯝꯕ ꯃꯍꯤꯛꯁꯤꯡ ꯑꯁꯤꯕꯨꯅ ꯈꯨꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯉꯁꯤꯒꯤ ꯑꯍꯤꯡ ꯑꯁꯤꯃ ꯑꯣꯠ ꯅꯩꯗꯨꯅ ꯑꯋꯥꯕ ꯄꯤꯅꯕꯒꯤꯗꯃꯛꯇ ꯆꯠꯂꯤꯕꯅꯤ꯫ ꯑꯩꯈꯣꯏꯕꯨ ꯅꯪꯅ ꯀꯔꯤꯒꯤꯗꯃꯛꯇ ꯃꯐꯝ ꯑꯁꯤꯗ ꯀꯧꯗꯨꯅ ꯑꯩꯈꯣꯏꯕꯨ ꯊꯩꯗꯣꯛꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯂꯥꯏꯃꯨꯁꯤꯡ ꯑꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯍꯪꯉꯛꯏ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯇꯥꯎꯖꯩꯔꯦꯝꯕꯅ, ꯑꯩꯅ ꯅꯈꯣꯏꯕꯨ ꯀꯧꯕꯒꯤ ꯃꯔꯝꯗꯤ ꯅꯈꯣꯏ ꯑꯁꯦ ꯑꯩꯅ ꯍꯥꯏꯔꯛꯄ ꯊꯕꯛꯁꯤꯡꯗ ꯏꯜꯍꯟꯒꯦ ꯍꯥꯏꯗꯨꯅ ꯀꯧꯔꯤꯕꯅꯤ꯫ ꯑꯩꯅ ꯍꯥꯏꯔꯛꯄ ꯊꯕꯛꯁꯤꯡꯗ ꯅꯍꯥꯛ ꯏꯟꯒꯗ꯭ꯔꯥ? ꯅꯈꯣꯏ ꯃꯌꯥꯝ ꯏꯟꯒꯗ꯭ꯔꯥ? ꯑꯗꯨꯒ ꯂꯩꯔꯤꯕ ꯃꯍꯤꯛ ꯃꯇꯥꯏ ꯄꯨꯝꯅꯃꯛ ꯅꯈꯣꯏꯁꯨ ꯇꯥꯎ꯫ ꯑꯩꯅ ꯍꯥꯏꯔꯛꯄ ꯊꯕꯛꯁꯤꯡꯗ ꯅꯈꯣꯏ ꯁꯣꯏꯗꯅ ꯏꯟꯕ ꯉꯝꯒꯗ꯭ꯔꯥ? ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯎꯔꯩꯈꯣꯝꯕꯅ ꯊꯥꯔꯛꯄ ꯇꯤꯃꯨ ꯂꯩꯌꯥꯝꯁꯤꯡ ꯑꯃꯗꯤ ꯂꯩꯅꯥ ꯀꯌꯥꯕꯨ ꯄꯣꯛꯍꯟꯕ ꯉꯝꯕ ꯃꯍꯤꯛꯁꯤꯡ ꯑꯗꯨꯅ, ꯑꯩꯈꯣꯏꯗꯤ ꯅꯪꯒꯤ ꯃꯈꯥꯗ ꯂꯩꯕ ꯅꯠꯇꯦ, ꯎꯔꯩꯈꯣꯝꯕꯒꯤ ꯃꯈꯥꯗ ꯂꯩꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯅꯪꯅ ꯀꯧꯕꯒꯤ ꯑꯩꯈꯣই ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄꯅꯤ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯁꯤꯟꯊꯥ ꯄꯥꯡꯅꯕꯒꯤꯗꯃꯛꯇ ꯌꯥꯊꯪ ꯄꯤꯔꯛꯂꯤꯕ ꯎꯔꯩꯈꯣꯝꯕꯅ ꯍꯥꯏꯔꯤꯕ ꯈꯨꯡꯒꯪ ꯑꯗꯨꯗ ꯆꯠꯇꯅ ꯉꯁꯤꯒꯤ ꯈꯨꯡꯒꯪ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯇꯧꯒꯗꯕ ꯊꯕꯛꯁꯤꯡ ꯑꯗꯣ ꯇꯧꯔꯨꯔꯒꯦ꯫ ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯂꯣ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕ ꯇꯥꯎꯖꯩꯔꯦꯝꯕꯗ ꯍꯥꯏꯔꯛꯏ꯫
ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯑꯃꯥꯏꯕ ꯇꯥꯎꯖꯔꯦꯝꯕꯅ ꯀꯔꯤ ꯑꯩꯒꯤ ꯋꯥꯕꯨ ꯏꯇꯣꯛꯄ ꯀꯔꯤꯁꯨ ꯂꯩꯇꯕ ꯑꯃꯥꯏꯕ ꯃꯍꯥꯛꯅ ꯍꯥꯏꯕꯗꯤ ꯏꯜꯂꯒ ꯑꯩꯅ ꯍꯥꯏꯕꯗꯤ ꯏꯟꯗꯕ ꯅꯈꯣꯏ ꯑꯩ ꯑꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯅꯤꯡꯕ꯭ꯔꯥ ꯑꯗꯨꯝꯅ ꯍꯪꯂꯛꯄꯗꯨꯗ ꯂꯥꯏꯃꯨꯁꯤꯡ ꯑꯗꯨꯅ ꯍꯧꯅ ꯍꯧꯅ ꯅꯣꯛꯂꯒ ꯅꯍꯥꯛ ꯑꯃꯥꯏꯕ ꯑꯃꯅꯤ ꯑꯗꯨꯁꯨ ꯃꯔꯛ ꯃꯌꯥꯒꯤ ꯑꯃꯥꯏꯕ ꯅꯠꯇꯕ ꯃꯇꯣꯟ ꯌꯧꯅ ꯍꯩꯔꯕ ꯑꯃꯥꯏꯕꯅꯤ ꯅꯪꯒꯨꯝꯕ ꯑꯃꯥꯏꯕ ꯑꯃꯒ ꯑꯩꯈꯣꯏꯒ ꯌꯦꯠꯅꯕ ꯃꯔꯩ ꯌꯦꯠꯅꯕ ꯑꯃꯗꯤ ꯈꯟꯅ ꯆꯩꯅꯗꯨꯅ ꯆꯤꯟꯖꯥ ꯄꯥꯎꯇꯥꯅꯕꯒꯤ ꯏꯇꯤꯛ ꯂꯩꯇꯦ ꯑꯗꯨꯕꯨ ꯅꯍꯥꯛ ꯑꯁꯦ ꯀꯥꯎꯔ ꯃꯥꯜꯂꯦ ꯅꯍꯥꯛꯇꯤ ꯅꯃꯨ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯗꯤ ꯈꯣꯌꯨꯝ ꯂꯥꯏꯅꯤ ꯑꯩꯈꯣꯏꯗꯤ ꯁꯤꯕ ꯅꯥꯏꯗꯕ ꯑꯗꯨꯒꯨꯝꯂꯕ ꯂꯥꯏꯄꯣꯛ ꯑꯣꯏꯅ ꯂꯩꯈ꯭ꯔꯕꯅꯤ ꯑꯩꯈꯣꯏꯒ ꯅꯪꯒ ꯌꯦꯠꯅꯕ ꯃꯔꯩ ꯌꯦꯠꯅꯕ ꯃꯨꯛꯅꯕ ꯍꯥꯏꯕꯁꯤꯗꯤ ꯅꯪꯒꯤ ꯌꯥꯝꯅ ꯃꯥꯡꯖꯔꯛꯀꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯇꯧꯔꯛꯄ ꯊꯕꯛꯇ ꯅꯍꯥꯛ ꯌꯦꯠꯂꯒꯅꯨ ꯑꯩꯈꯣꯏꯁꯨ ꯑꯩꯈꯣꯏꯒꯤ ꯁꯤꯟꯊꯥ ꯄꯥꯡꯂꯨꯔꯒꯦ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯇꯥꯎꯖꯔꯦꯝꯕꯅ ꯑꯩꯅ ꯍꯟꯖꯟ ꯍꯟꯖꯟ ꯍꯥꯏꯔꯒ ꯀꯔꯤꯒꯤꯗꯃꯛꯇ ꯚꯥꯞ ꯇꯥꯗ꯭ꯔꯤꯕꯅꯣ ꯑꯩꯕꯨꯁꯨ ꯃꯁꯛ ꯈꯪꯂꯒ ꯑꯩꯕꯨ ꯀꯔꯤꯒꯤ ꯀꯤꯗ꯭ꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯅꯥꯀꯟꯗ ꯌꯦꯞꯂꯝꯕ ꯁꯥꯖꯩ ꯑꯃ ꯂꯧꯊꯣꯔꯛꯂꯤ ꯉꯥꯡꯁꯪ ꯉꯥꯡꯕ ꯃꯇꯣꯟꯗ ꯑꯃꯨꯕ ꯂꯪꯍꯨꯝ ꯇꯔꯦꯠꯂꯛ ꯌꯦꯠꯂꯕ ꯁꯥꯖꯩ ꯑꯗꯨꯒꯤ ꯃꯀꯣꯛꯇꯅ ꯁꯂꯥꯏ ꯇꯔꯦꯠꯀꯤ ꯐꯤꯌꯥꯟ ꯌꯦꯠꯂꯕ ꯑꯗꯨꯒꯨꯝꯂꯕ ꯁꯥꯖꯩ ꯑꯗꯨ ꯎꯕꯗ ꯇꯤꯟꯃꯨ ꯂꯥꯏꯃꯨꯁꯤꯡ ꯑꯗꯣ ꯀꯤꯕꯅ ꯊꯛ ꯊꯛ ꯅꯤꯛꯂꯩ ꯀꯩꯗꯧꯔꯛꯀꯗꯧꯔꯤꯕ ꯖꯥꯠꯅꯣ ꯈꯟꯗꯨꯅ ꯃꯈꯣꯏ ꯋꯥ ꯃꯈꯥ ꯇꯥꯈꯤꯗ꯭ꯔꯦ ꯃꯁꯤꯗꯒꯤꯗꯤ ꯇꯥꯎꯖꯔꯦꯝꯕꯅ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯅꯈꯣꯏ ꯄꯨꯝꯅꯃꯛ ꯅꯈꯣꯏꯕꯨ ꯊꯥꯔꯛꯂꯤꯕ ꯎꯔꯩ ꯈꯣꯝꯕ ꯍꯥꯏꯔꯤꯕ ꯑꯃꯥꯏꯕ ꯑꯗꯨꯗ ꯑꯣꯏꯅ ꯑꯣꯠ ꯅꯩꯔꯨꯆꯣ ꯃꯉꯣꯟꯗ ꯉꯁꯤ ꯑꯍꯤꯡ ꯑꯁꯤꯃ ꯎꯕꯁꯨ ꯎꯍꯜꯂꯨ ꯐꯥꯏꯕꯁꯨ ꯐꯥꯏꯍꯜꯂꯨ ꯂꯥꯏꯍꯧ ꯍꯧꯍꯜꯂꯨ ꯃꯁꯥ ꯄꯨꯝꯅꯃꯛ ꯆꯤꯛꯄ ꯅꯥꯕ ꯑꯃꯗꯤ ꯌꯥꯝꯅ ꯋꯥꯅ ꯑꯣꯟꯅ ꯊꯣꯏꯅ ꯈꯪꯍꯜꯂꯨ ꯑꯗꯨꯒ ꯇꯤꯟꯃꯨ ꯂꯩꯃꯨ ꯅꯈꯣꯏꯅ ꯃꯍꯥꯛꯀꯤ ꯑꯀꯣꯏꯕꯗ ꯍꯧꯅ ꯍꯧꯅ ꯅꯣꯛꯇꯨꯅ ꯃꯍꯥꯛꯀꯤ ꯅꯥꯀꯣꯡ ꯋꯥꯏ ꯆꯤꯜꯍꯟꯒꯗꯕꯅꯤ ꯅꯈꯣꯏꯒꯤ ꯇꯥꯅꯤꯡꯗ꯭ꯔꯕ ꯈꯣꯟꯖꯦꯜꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛ ꯑꯗꯣ ꯑꯋꯥ ꯆꯩꯅꯥ ꯈꯥꯡꯍꯜꯂꯨ ꯐꯔꯦ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯅꯈꯣꯏ ꯄꯨꯝꯅꯃꯛ ꯑꯃꯥꯏꯕ ꯎꯔꯩ ꯈꯣꯝꯕꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯃꯍꯥꯛꯄꯨ ꯑꯣꯏꯅ ꯑꯣꯠ ꯅꯩꯔꯨꯔꯣ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯁꯤ ꯍꯦꯛꯇꯣꯛꯄ ꯇꯥꯔꯕꯗꯤ ꯅꯈꯣꯏ ꯑꯩꯅ ꯄꯥꯏꯔꯤꯕ ꯁꯥꯖꯩ ꯑꯁꯤꯅ ꯇꯥꯟꯅ ꯇꯥꯟꯅꯗꯨꯅ ꯀꯟꯒꯗꯧꯔꯤꯕꯅꯤ ꯑꯃꯥꯏꯕ ꯇꯥꯎꯖꯔꯦꯝꯕꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯂꯥꯏꯃꯨ ꯑꯍꯨꯝ ꯃꯔꯤ ꯑꯗꯨꯅ ꯌꯥꯅꯔꯕꯁꯨ ꯂꯥꯏꯃꯨ ꯑꯃꯗꯤ ꯌꯥꯔꯝꯗꯦ ꯂꯥꯏꯃꯨ ꯑꯗꯨꯅ ꯑꯩꯗꯤ ꯅꯪꯒꯤ ꯅꯈꯥꯗ ꯂꯥꯛꯄ ꯅꯠꯇꯦ ꯎꯔꯩ ꯈꯣꯝꯕꯒꯤ ꯃꯈꯥꯗ ꯂꯥꯛꯄꯅꯤ ꯃꯔꯝ ꯑꯗꯨꯅ ꯎꯔꯩ ꯈꯣꯝꯕꯗ ꯑꯩꯈꯣꯏꯅ ꯑꯗꯨꯝꯅ ꯇꯧꯔꯨꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛꯅ ꯑꯩꯈꯣꯏꯒꯤ ꯆꯥꯛꯊꯥꯛ ꯄꯤꯔꯔꯣꯏ ꯃꯈꯣꯏꯅ ꯆꯥꯛꯊꯥꯛ ꯄꯤꯗꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯗꯤ ꯀꯔꯝꯅ ꯍꯤꯡꯒꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯕꯨ ꯀꯧꯔꯤꯕ ꯎꯔꯩ ꯈꯣꯝꯕꯅ ꯍꯥꯏꯕ ꯏꯟꯒꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯇꯤ ꯆꯞ ꯌꯨꯡꯅ ꯂꯦꯞꯈ꯭ꯔꯦ ꯂꯥꯏꯃꯨ ꯑꯗꯨꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯇꯥꯎꯖꯔꯦꯝꯕ ꯈꯪꯁꯥꯎ ꯁꯥꯎꯗꯨꯅ ꯑꯩꯒꯤ ꯏꯇꯤꯛ ꯈꯪꯗꯕ ꯁꯥꯖꯩ ꯑꯁꯤꯒꯤ ꯃꯒꯨꯟ ꯈꯪꯗꯕ ꯂꯩꯔꯤꯕ ꯅꯃꯥꯟꯅꯕ ꯂꯥꯌꯥꯝꯁꯤꯡ ꯑꯁꯤꯅꯗꯤ ꯁꯥꯖꯩ ꯑꯁꯤꯒꯤ ꯃꯒꯨꯟ ꯈꯪꯏ ꯑꯗꯨꯒ ꯅꯪꯅ ꯀꯔꯤꯒꯤꯗꯃꯛꯇ ꯈꯪꯗ꯭ꯔꯤꯕ ꯈꯪꯗ꯭ꯔꯕꯗꯤ ꯈꯪꯍꯟꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯆꯣꯡꯁꯤꯜꯂꯛꯇꯨꯅ ꯂꯥꯏꯃꯨ ꯑꯗꯨꯒꯤ ꯃꯁꯥ ꯄꯨꯝꯕꯗ ꯁꯥꯖꯩ ꯑꯗꯨꯅ ꯀꯥꯔꯜ ꯂꯥꯛꯇꯨꯅ ꯐꯨꯊꯔꯛꯂꯤ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯂꯥꯏꯃꯨ ꯑꯗꯣ ꯂꯩꯃꯥꯏꯗ ꯊꯔꯣ ꯊꯔꯣ ꯑꯣꯟꯗꯨꯅ ꯀꯞ ꯂꯥꯎꯗꯨꯅ ꯈꯥꯡꯉꯤ ꯃꯁꯤꯗꯒꯤꯗꯤ ꯂꯥꯏꯃꯨ ꯑꯗꯨꯅ ꯑꯩ ꯌꯥꯔꯒꯦ ꯑꯃꯥꯏꯕ ꯅꯍꯥꯛꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯑꯩ ꯂꯣꯏꯅꯃꯛ ꯌꯥꯔꯒꯦ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯈꯨꯔꯨꯝꯖꯔꯛꯏ ꯃꯁꯤꯗꯒꯤꯗꯤ ꯇꯥꯎꯖꯔꯦꯝꯕꯅ ꯐꯔꯦ ꯑꯗꯨꯗꯤ ꯌꯥꯝꯅ ꯊꯨꯅ ꯆꯠꯈ꯭ꯔꯣ ꯅꯁꯛꯁꯤꯡ ꯑꯗꯣ ꯀꯨꯏꯅ ꯌꯦꯡꯅꯤꯡꯗꯦ ꯀꯔꯤꯒꯨꯝꯕ ꯑꯩꯒꯤ ꯑꯌꯥꯕ ꯌꯥꯎꯗꯨꯅ ꯈꯨꯜ ꯑꯗꯨꯗ ꯑꯣꯠꯄ ꯅꯩꯕ ꯑꯃꯠꯇ ꯌꯥꯔꯣꯏ ꯀꯔꯤꯒꯨꯝꯕ ꯑꯣꯠꯄ ꯅꯩꯕ ꯇꯧꯔꯨꯕ ꯇꯥꯔꯒꯗꯤ ꯉꯁꯤ ꯑꯩꯅ ꯐꯨꯔꯤꯕ ꯆꯩꯁꯤꯡ ꯑꯗꯨꯗꯒꯤ ꯁꯔꯨꯛ ꯆꯥꯝꯃ ꯍꯦꯟꯒꯠꯅ ꯐꯨꯒꯗꯧꯔꯤꯕꯅꯤ ꯍꯧꯖꯤꯛꯀꯤꯗꯤ ꯅꯈꯣꯏ ꯆꯠꯂꯣ ꯑꯩꯅ ꯍꯥꯏꯕ ꯊꯕꯛ ꯑꯗꯣ ꯄꯥꯡꯊꯣꯛꯂꯨꯔꯣ ꯑꯗꯨꯝꯅ ꯇꯥꯎꯖꯔꯦꯝꯕꯅ ꯍꯥꯏꯔꯛꯄꯗꯒꯤ ꯂꯥꯌꯥꯝꯁꯤꯡ ꯑꯃꯗꯤ ꯃꯍꯤꯛ ꯃꯇꯥꯡ ꯄꯨꯝꯅꯃꯛ ꯑꯃꯥꯏꯕ ꯎꯔꯩ ꯈꯣꯝꯕꯒꯤ ꯃꯅꯥꯛꯇꯝꯅ ꯑꯃꯨꯛ ꯉꯪꯗꯨꯅ ꯄꯥꯏꯔꯛꯂꯤ ꯂꯥꯌꯥꯝꯁꯤꯡ ꯑꯗꯨꯝꯅ ꯂꯥꯛꯄ ꯉꯪꯗꯨꯅ ꯄꯥꯏꯔꯛꯄꯗꯨ ꯎꯔꯒ ꯎꯔꯩ ꯈꯣꯝꯕꯅ ꯐꯝꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯃꯍꯥꯛ ꯍꯧꯒꯠꯂꯛꯂꯒ ꯂꯥꯏꯃꯨꯁꯤꯡ ꯑꯃꯗꯤ ꯃꯍꯤꯛꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇꯝꯅ ꯄꯥꯏꯔꯛꯂꯤꯕꯗꯨ ꯎꯔꯨꯕꯗ ꯃꯍꯥꯛꯅ ꯍꯔꯥꯎꯅ ꯂꯥꯎ ꯂꯥꯎ ꯍꯥꯏꯗꯨꯅ ꯇꯔꯥꯝ ꯇꯔꯥꯝ ꯀꯧꯁꯜꯂꯤ ꯃꯍꯥꯛꯅꯗꯤ ꯂꯥꯏꯃꯨꯁꯤꯡ ꯑꯗꯣ ꯃꯈꯣꯏꯒꯤ ꯊꯕꯛ ꯂꯣꯏꯔꯗꯨꯅ ꯂꯥꯛꯂꯤꯕꯣꯏ ꯈꯜꯂꯨꯕꯅꯤ ꯑꯗꯨꯒꯗꯤ ꯂꯥꯏꯃꯨꯁꯤꯡ ꯑꯗꯨꯅ ꯎꯔꯩ ꯈꯣꯝꯕꯒꯤ ꯃꯅꯥꯛ ꯍꯦꯛ ꯌꯧꯔꯛꯄꯒ ꯎꯔꯩ ꯈꯣꯝꯕꯒꯤ ꯃꯁꯥ ꯃꯅꯨꯡ ꯑꯗꯨꯗ ꯌꯥꯝꯂꯕ ꯃꯍꯤꯛꯁꯤꯡ ꯑꯗꯣ ꯆꯪꯁꯤꯟꯈ꯭ꯔꯦ ꯑꯗꯨꯝꯅ ꯃꯍꯤꯛꯁꯤꯡ ꯑꯗꯨꯅ ꯏꯊꯥ ꯊꯥꯖꯗꯅ ꯃꯍꯥꯛꯀꯤ ꯃꯁꯥ ꯃꯅꯨꯡ ꯑꯗꯨꯗ ꯆꯪꯈꯤꯕꯗꯨꯗ ꯎꯔꯩ ꯈꯣꯝꯕ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯕꯨ ꯍꯥꯏꯗꯨꯅ ꯃꯁꯥ ꯑꯗꯣ ꯁ꯭ꯋꯥꯏ ꯂꯥꯎꯈ꯭ꯔꯦ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯅ ꯃꯁꯥ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯆꯪꯁꯤꯟꯗꯨꯅ ꯑꯣꯠ ꯅꯩꯅꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯈ꯭ꯔꯕ ꯇꯤꯟꯁꯤꯡ ꯃꯍꯤꯛꯁꯤꯡ ꯑꯗꯣ ꯃꯍꯥꯛꯅ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯀꯌꯥ ꯁꯣꯟꯗꯨꯅ ꯂꯧꯊꯣꯛꯅꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯛꯏ ꯑꯗꯨꯕꯨ ꯃꯍꯤꯛꯁꯤꯡ ꯑꯗꯨꯅ ꯍꯥꯟꯅꯅ ꯆꯪꯈꯤꯕꯅ ꯍꯥꯟꯈ꯭ꯔꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯎꯔꯩ ꯈꯣꯝꯕ ꯀꯔꯤꯝꯇ ꯎꯄꯥꯏ ꯂꯩꯔꯝꯗꯦ ꯃꯍꯥꯛ ꯃꯁꯥ ꯑꯗꯣ ꯂꯥꯏꯍꯧ ꯍꯧꯕꯗ ꯅꯠꯇꯅ ꯃꯈ꯭ꯋꯥꯡꯒꯤ ꯁꯔꯨꯛ ꯑꯌꯥꯝꯕ ꯅꯥꯕ ꯍꯧꯔꯛꯂꯤ ꯃꯀꯣꯛ ꯆꯤꯛꯄ ꯑꯃꯗꯤ ꯃꯁꯥ ꯑꯗꯣ ꯑꯣꯅꯤꯡ ꯑꯣꯅꯤꯡ ꯇꯧꯗꯨꯅ ꯎꯕꯁꯨ ꯍꯧꯔꯛꯂꯤ ꯃꯁꯤꯗꯒꯤꯗꯤ ꯎꯔꯩ ꯈꯣꯝꯕ ꯄꯨꯝꯅꯃꯛ ꯈꯪꯂꯤ ꯍꯧꯖꯤꯛ ꯃꯉꯣꯟꯗ ꯇꯧꯔꯛꯂꯤꯕꯁꯦ ꯑꯃꯥꯏꯕ ꯇꯥꯎꯖꯔꯦꯝꯕꯅ ꯃꯉꯣꯟꯗ ꯍꯟꯗꯨꯅ ꯀꯥꯞꯂꯛꯄꯅꯤ ꯍꯥꯏꯕꯁꯦ ꯃꯍꯥꯛꯅ ꯈꯪꯈ꯭ꯔꯤ ꯃꯔꯝ ꯑꯁꯤꯗꯒꯤ ꯑꯃꯥꯏꯕ ꯎꯔꯩ ꯈꯣꯝꯕꯅ ꯇꯥꯎꯖꯔꯦꯝꯕꯕꯨ ꯈꯪꯒꯅꯤ ꯍꯥꯏꯗꯨꯅ ꯈꯨꯇꯨꯝ ꯁꯤꯡꯈ꯭ꯔꯤ
ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯁꯨ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨ ꯐꯅꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯍꯩꯖꯕ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯀꯌꯥ ꯁꯣꯟꯕ ꯑꯃꯗꯤ ꯃꯅꯥ ꯃꯁꯤꯡ ꯀꯌꯥ ꯍꯦꯛꯇꯨꯅ ꯂꯩꯋꯥ ꯁꯣꯟꯗꯨꯅ ꯆꯥꯁꯤꯟꯕ ꯂꯦꯞꯇꯦ꯫ ꯑꯗꯨꯝꯅ ꯇꯧꯔꯕꯁꯨ ꯂꯥꯏꯃꯨꯁꯤꯡ ꯑꯗꯨꯅ ꯎꯔꯩ ꯈꯣꯡꯕꯒꯤ ꯑꯀꯣꯏꯕꯗ ꯌꯥꯝꯅ ꯀꯟꯅ ꯂꯥꯎ ꯈꯣꯡꯗꯨꯅ ꯑꯃꯗꯤ ꯅꯣꯛꯇꯨꯅ ꯆꯠꯄꯒꯤ ꯃꯈꯣꯜ ꯑꯗꯨꯅ ꯎꯔꯩ ꯈꯣꯡꯕ ꯃꯅꯥꯀꯣꯡ ꯑꯗꯨ ꯌꯩꯁꯤꯟꯈꯤꯗꯨꯅ ꯍꯧꯖꯤꯛꯇꯤ ꯅꯥꯀꯣꯡ ꯏ ꯇꯥꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯕꯅꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯅ ꯅꯈꯣꯏ ꯄꯨꯝꯅꯃꯛ ꯂꯣꯏꯅꯃꯛ ꯆꯠꯈ꯭ꯔꯣ ꯑꯩꯒꯤ ꯏꯅꯥꯛꯇꯒꯤ, ꯃꯔꯝ ꯑꯗꯨꯅ ꯅꯈꯣꯏ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯩꯔꯛꯂꯕꯗꯤ ꯑꯋꯥꯐꯝꯗ ꯇꯥꯔꯒꯅꯤ꯫ ꯅꯈꯣꯏꯅ ꯀꯤꯔꯤꯕ ꯑꯃꯥꯏꯕ ꯇꯥꯎꯖꯔꯦꯝꯕꯅ ꯇꯧꯔꯛꯈꯤꯕ ꯑꯗꯨꯗꯒꯤ ꯁꯔꯨꯛ ꯂꯤꯁꯤꯡ ꯍꯦꯟꯒꯠꯇꯨꯅ ꯅꯈꯣꯏꯗ ꯑꯩꯅ ꯆꯩꯕꯤ ꯆꯩꯊꯦꯡ ꯄꯤꯔꯒꯅꯤ꯫ ꯑꯋꯥꯕ ꯇꯥꯅꯤꯡꯗ꯭ꯔꯕꯗꯤ ꯅꯈꯣꯏ ꯌꯥꯝꯅ ꯊꯨꯅ ꯆꯠꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯆꯩꯔꯤ꯫ ꯑꯗꯨꯝꯅ ꯂꯥꯏꯃꯨꯁꯤꯡ ꯑꯗꯨꯗ ꯎꯔꯩ ꯈꯣꯝꯕꯅ ꯆꯩꯔꯕꯁꯨ ꯂꯥꯏꯃꯨꯁꯤꯡ ꯑꯗꯨꯗꯤ ꯑꯃꯠꯇ ꯃꯋꯥ ꯂꯧꯔꯝꯗꯦ꯫ ꯎꯔꯩ ꯈꯣꯝꯕꯒꯤ ꯑꯀꯣꯏꯕꯗ ꯂꯥꯎ ꯈꯣꯡꯗꯨꯅ ꯑꯁꯨꯝ ꯆꯠꯄꯗ ꯅꯠꯇꯅ ꯃꯍꯥꯛꯀꯤ ꯃꯁꯥ ꯃꯅꯨꯡꯗ ꯆꯪꯈ꯭ꯔꯕ ꯃꯍꯤꯛꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯁꯔꯨ ꯇꯥꯡꯁꯤꯡ ꯑꯗꯨꯗ ꯆꯤꯛꯄ ꯅꯥꯕ ꯑꯃꯗꯤ ꯃꯌꯥꯁꯨ ꯆꯤꯛꯄ ꯍꯧꯔꯛꯂꯤ꯫ ꯑꯗꯨꯝꯅ ꯁꯔꯨ ꯃꯇꯥꯡꯁꯤꯡ ꯑꯗꯨ ꯆꯤꯛꯄ ꯑꯃꯗꯤ ꯃꯈ꯭ꯋꯥꯡ ꯅꯥꯕ, ꯑꯣꯕ ꯐꯥꯏꯕ ꯀꯌꯥ ꯑꯃ ꯇꯧꯔꯛꯄ ꯑꯗꯨꯗ ꯍꯧꯖꯤꯛꯇꯤ ꯎꯔꯩ ꯈꯣꯝꯕ ꯂꯩꯃꯥꯏꯗ ꯑꯁꯤꯕꯒꯨꯝ ꯐꯗ꯭ꯔꯥꯛ ꯇꯥꯔꯤ꯫ ꯋꯥꯈꯜ ꯃꯥꯡꯗ꯭ꯔꯤ ꯃꯃꯤꯠ ꯑꯗꯨꯅ ꯑꯇꯤꯌꯥ ꯅꯣꯡꯃꯗꯣꯟ ꯊꯛꯇ ꯌꯦꯡꯈꯠꯇꯨꯅ ꯇꯔꯨ ꯉꯥꯜꯂꯤꯕ ꯊꯥꯖ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯃꯍꯥꯛ ꯀꯞꯇꯨꯅ ꯈꯥꯡꯂꯤ꯫ ꯆꯤꯛꯄ ꯅꯥꯕ ꯑꯗꯨꯗꯤ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯂꯤ꯫ ꯁꯔꯨꯒꯤ ꯇꯥꯡꯁꯤꯡ ꯑꯗꯨꯗ ꯃꯆꯤꯟ ꯇꯨꯝꯂꯕ ꯁꯥꯡꯂꯕ ꯌꯣꯠꯄꯤ ꯀꯌꯥꯅ ꯃꯁꯤꯡ ꯈꯪꯗꯅ ꯊꯥꯖꯤꯜꯂꯛꯄꯒꯨꯝ ꯌꯨꯡꯁꯤꯜꯂꯛꯄꯒꯨꯝ ꯃꯍꯥꯛ ꯆꯩꯅꯥ ꯐꯪꯂꯗꯨꯅ ꯀꯟꯅ ꯂꯥꯎꯔꯤ꯫ ꯑꯁꯨꯝꯅ ꯎꯔꯩ ꯈꯣꯝꯕꯅ ꯁꯥ ꯉꯥꯒꯤ ꯃꯇꯧꯒꯨꯝ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯕ ꯑꯗꯨꯗ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯆꯤꯡ ꯑꯗꯨꯒꯤ ꯆꯤꯡꯈꯣꯡꯁꯤꯡꯗ ꯇꯥꯔꯤꯕ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯅ ꯀꯅꯥꯅꯣ ꯑꯃ ꯆꯤꯡꯊꯛꯇ ꯂꯥꯎ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯇꯥꯏ, ꯃꯤꯌ ꯂꯥꯏꯔꯁꯨ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯁꯥꯅꯔꯤ꯫ ꯑꯍꯤꯡ ꯑꯊꯦꯡꯕ ꯑꯆꯤꯛꯄ ꯃꯇꯝ ꯑꯣꯏꯕꯅꯤꯅ ꯎꯔꯩ ꯈꯣꯝꯕꯅ ꯆꯤꯡꯒꯤ ꯆꯤꯡꯃꯥꯏ ꯑꯗꯨꯗ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯕꯗꯣ ꯈꯨꯜ ꯑꯗꯨꯒꯤ ꯃꯅꯥꯛ ꯅꯛꯄꯗ ꯇꯥꯕ ꯌꯨꯝꯁꯤꯡ ꯂꯣꯏꯅꯃꯛ ꯇꯥꯔꯤꯕꯅꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏꯁꯨ ꯆꯤꯡꯊꯛꯂꯣꯝꯗ ꯀꯥꯈꯠꯇꯨꯅ ꯌꯦꯡꯂꯨꯁꯤꯔꯥ ꯍꯥꯏꯗꯨꯅ ꯈꯟꯅꯔꯝꯃꯤ, ꯑꯗꯨꯕꯨ ꯀꯤꯔꯛꯂꯗꯨꯅ ꯃꯈꯣꯏ ꯌꯨꯝꯗ ꯑꯗꯨꯃꯛ ꯇꯨꯝꯅꯈꯤ꯫ ꯎꯔꯩ ꯈꯣꯝꯕꯁꯨ ꯆꯤꯡꯃꯥꯏ ꯑꯗꯨꯗ ꯂꯥꯎꯕ ꯌꯥꯕ ꯂꯥꯎꯔꯝꯂꯕꯒꯤ ꯇꯨꯡꯗ ꯃꯍꯥꯛ ꯋꯥꯔꯛꯂꯗꯨꯅ ꯑꯗꯨꯃꯛ ꯒ꯭ꯌꯥꯟ ꯃꯥꯡꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯑꯃꯥꯏꯕ ꯇꯥꯎꯖꯔꯦꯝꯕꯗꯣ ꯃꯍꯥꯛꯀꯤ ꯂꯥꯏ ꯈꯣꯏꯔꯝꯕꯗꯨꯁꯨ ꯂꯣꯏꯔꯕꯅꯤꯅ ꯃꯍꯥꯛꯁꯨ ꯃꯥꯒꯤ ꯐꯃꯨꯡ ꯀꯥꯗ ꯆꯪꯗꯨꯅ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯈ꯭ꯔꯦ꯫ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯎꯔꯩ ꯈꯣꯝꯕꯅ ꯂꯩꯔꯝꯕ ꯈꯨꯡꯒꯪ ꯑꯗꯨꯗ ꯂꯩꯍꯧꯔꯤꯕ ꯎꯔꯩ ꯈꯣꯝꯕꯒꯤ ꯃꯕꯣꯛ ꯑꯝꯕꯤꯀꯥ ꯃꯁꯨ ꯅꯨꯄꯥ ꯑꯗꯣ ꯂꯩꯇꯕꯗꯨꯗ ꯃꯍꯥꯛ ꯑꯍꯤꯡ ꯇꯨꯝꯕ ꯌꯥꯔꯝꯗꯦ꯫ ꯐꯅ ꯐꯠꯇ꯭ꯔꯕꯁꯨ ꯃꯇꯝ ꯀꯌꯥꯗꯒꯤ ꯃꯍꯥꯛꯅ ꯃꯁꯨ ꯁꯛꯅ ꯌꯣꯛꯂꯛꯈ꯭ꯔꯕꯅꯤꯅ ꯃꯕꯨꯛꯅꯤꯡꯗ ꯈꯖꯤꯛꯇꯪ ꯑꯣꯏꯔꯕꯁꯨ ꯅꯨꯡꯁꯤꯕ ꯄꯣꯛꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯑꯝꯕꯤꯀꯥꯅ ꯃꯍꯥꯛ ꯑꯗꯣ ꯈꯨꯜꯗꯒꯤ ꯊꯥꯗꯣꯛꯂꯒ ꯑꯃꯥꯏꯕ ꯎꯔꯩ ꯈꯣꯝꯕꯕꯨ ꯊꯤꯔꯨꯁꯤꯔꯥ ꯍꯥꯏꯗꯨꯅ ꯋꯥꯈꯜꯗ ꯈꯟꯕ ꯍꯧꯔꯛꯏ꯫ ꯑꯗꯨꯕꯨ ꯑꯍꯜ ꯃꯇꯝ ꯑꯣꯏꯔꯕ, ꯃꯤꯠꯅ ꯀꯌꯥ ꯅꯨꯡꯉꯥꯏꯇ꯭ꯔꯕ ꯃꯍꯥꯛꯅ ꯀꯗꯥꯏꯗ ꯆꯠꯂꯒ ꯊꯤꯔꯨꯒꯅꯤ ꯈꯟꯗꯨꯅ ꯃꯍꯥꯛ ꯆꯠꯄꯗꯤ ꯉꯝꯂꯝꯗꯦ꯫ ꯐꯃꯨꯡ ꯑꯗꯨꯗ ꯂꯣꯡ ꯍꯤꯞꯇꯨꯅ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯃꯛꯇꯗ ꯑꯝꯕꯤꯀꯥꯒꯤ ꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯀꯅꯥꯅꯣ ꯑꯃ ꯗꯨꯡ ꯆꯦꯟꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯑꯝꯕꯤꯀꯥꯅ ꯃꯍꯥꯛꯀꯤ ꯃꯁꯨ ꯅꯨꯄꯥ ꯎꯔꯩ ꯈꯣꯝꯕꯗꯨ ꯂꯥꯛꯇꯨꯅ ꯃꯥꯕꯨ ꯍꯧꯗꯣꯛꯂꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯈꯜꯂꯗꯨꯅ ꯃꯍꯥꯛ ꯐꯃꯨꯡꯗꯒꯤ ꯇꯞꯅ ꯍꯧꯒꯠꯂꯛꯂꯦ꯫ ꯑꯗꯨꯒ ꯃꯅꯥꯛꯇ ꯄꯤꯛꯇꯛꯅ ꯂꯩꯊꯔꯒ ꯊꯝꯂꯤꯕ ꯂꯥꯇꯦꯜ ꯑꯗꯨ ꯄꯥꯏꯗꯨꯅ ꯃꯍꯥꯛ ꯈꯔ ꯂꯩꯈꯠꯂꯒ ꯃꯄꯥꯟꯂꯣꯝꯗ ꯊꯣꯛꯅꯅꯕꯒꯤꯗꯃꯛ ꯃꯍꯥꯛꯅ ꯇꯨꯝꯂꯤꯕ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯑꯁꯣꯝꯗ ꯃꯍꯥꯛꯅ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯄꯗ ꯌꯨꯝ ꯑꯗꯨꯒꯤ ꯆꯥꯛꯁꯪꯂꯣꯝꯗ ꯀꯔꯤꯒꯨꯝꯕ ꯄꯣꯠ ꯑꯃ ꯃꯈꯣꯜ ꯌꯥꯝꯅ ꯍꯧꯅ ꯇꯥꯈꯤ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯑꯝꯕꯤꯀꯥ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ꯫ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯂꯥꯇꯦꯟ ꯂꯩꯃꯥꯏꯗ ꯊꯥꯗꯒꯦ ꯇꯧꯏ, ꯑꯗꯨꯕꯨ ꯊꯥꯗꯕꯗꯤ ꯊꯥꯗꯍꯧꯗ꯭ꯔꯤ꯫ ꯑꯝꯕꯤꯀꯥꯅ "ꯀꯅꯥꯅꯣ ꯆꯥꯛꯁꯪꯗ ꯂꯩꯔꯤꯕꯗꯨꯕꯣ?" ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯄꯗꯗꯤ ꯆꯥꯛꯁꯪꯗ ꯇꯧꯔꯝꯕ ꯑꯗꯣ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯂꯩꯈ꯭ꯔꯦ꯫ ꯑꯝꯕꯤꯀꯥ ꯆꯥꯛꯁꯪꯗ ꯍꯨꯔꯥꯟꯕ ꯆꯪꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯄꯔꯞ ꯂꯥꯛꯏ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯆꯥꯛꯁꯪ ꯌꯧꯒꯅꯕ ꯌꯨꯝꯌꯥꯏ ꯀꯥ ꯑꯁꯥꯡꯕ ꯑꯗꯣ ꯂꯥꯟꯗꯨꯅ ꯄꯔꯞ ꯂꯥꯛꯄ ꯃꯇꯝꯗ ꯆꯥꯛꯁꯪꯗꯣ ꯁꯨꯡꯌꯧ ꯍꯥꯏꯕ ꯌꯥꯔꯝꯗꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯑꯝꯕꯤꯀꯥꯅ ꯈꯜꯂꯤ, ꯀꯔꯤꯅꯣꯗ ꯂꯝꯕꯤ ꯑꯁꯤꯕꯣ ꯌꯧ ꯍꯥꯏꯕ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯤꯕꯁꯤꯅ ꯀꯔꯤꯅꯣ? ꯑꯩꯅ ꯍꯧꯖꯤꯛꯇ ꯀꯥꯟꯊꯣꯛꯇꯨꯅ ꯆꯪꯂꯛꯈꯤꯕꯗꯨ ꯑꯍꯨꯝꯁꯨꯕ ꯀꯥꯅꯤ꯫ ꯑꯍꯨꯝꯁꯨꯕ ꯀꯥ ꯑꯁꯤ ꯂꯥꯟꯁꯤꯜꯂꯒ ꯆꯥꯛꯁꯪ ꯇꯥꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯍꯨꯝꯁꯨꯕ ꯀꯥ ꯑꯁꯤꯗ ꯍꯟꯖꯤꯟ ꯇꯥꯔꯤꯕꯁꯤꯕꯨ ꯃꯁꯤꯕꯨ ꯀꯝꯗꯧꯔꯤꯕ ꯖꯥꯠꯅꯣ? ꯑꯩꯒꯤ ꯋꯥꯈꯜꯅ ꯑꯣꯏꯔꯤꯕ꯭ꯔꯅꯦ? ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯍꯥꯛꯅ ꯅꯥꯛ ꯌꯦꯠ ꯇꯨꯡ ꯃꯥꯡ ꯀꯣꯏꯌꯦꯡꯂꯛꯏ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯌꯦꯡꯕ ꯌꯥꯕ ꯌꯦꯡꯂꯕꯒꯤ ꯇꯨꯡꯗ ꯆꯥꯛꯁꯪ ꯌꯧꯅꯕ ꯑꯃꯨꯛꯁꯨ ꯆꯠꯂꯤ꯫ ꯑꯗꯨꯕꯨ ꯍꯟꯗꯛꯁꯨ ꯆꯥꯛꯁꯪ ꯑꯗꯣ ꯌꯧ ꯍꯥꯏꯕ ꯌꯥꯈꯤꯗ꯭ꯔꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯑꯝꯕꯤꯀꯥ ꯀꯤꯔꯛꯂꯗꯨꯅ ꯃꯍꯥꯛ ꯆꯥꯛꯁꯪꯗꯁꯨ ꯆꯠꯇ꯭ꯔꯤ, ꯑꯗꯨꯒ ꯌꯨꯝ ꯑꯗꯨꯒꯤ ꯃꯄꯥꯟꯗꯁꯨ ꯊꯣꯛꯇ꯭ꯔꯤ꯫ ꯃꯥꯒꯤ ꯇꯨꯝꯐꯝ ꯀꯥ ꯑꯗꯨꯗ ꯄꯔꯞ ꯂꯥꯛꯂꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯃꯥꯒꯤ ꯇꯨꯝꯐꯝ ꯀꯥ ꯑꯗꯣꯝꯗ ꯐꯠ ꯂꯥꯎꯅ ꯆꯪꯁꯤꯜꯂꯛꯄꯗꯗꯤ ꯃꯍꯥꯛꯅ ꯆꯪꯂꯨꯔꯤꯕ ꯀꯥ ꯑꯗꯨꯗꯤ
masu nupa urai khombagi ka oduna leiramlei ambika tawribase karino khanbada bahak pungau ngauri mahakna khanjai ai ase ahal oislakpaduta ka khudimak aigi ka oibo ningduna isunupa na tumlamba ka asida sangduraba male haiduna mahak ka arutaki thoke tawi mata maduta urai khombada tumlamba magi ka oiramba ka aduta kanagumba amana phamung mathak aduta phamlaga murum sonbagi makol taki adumna makol ado hek tabaga ambika yamna pakhaladuna karino asidi karano ma leire ai ngasi sodina siragani khaladuna mahak karudagi chethokina ba honare asumna mahana karudagi chinthokna ba hek tawbaga phamungda leiramba musimbuba masamana ifa phaba saru ngakta ngairaba karino khangtaba laimu amana phamungdagi songtharaktuna ahal oiraba ambika gi makhong painu yankhri ambika ahal go oibaga pangal sonbanina nathokuna chemba sungamlamdi aduma tawba aduta mahana pariba laten thamoi adusu laimaida taduna haujikti turi aduga laten adusu kairi adumna latel adugi mingsal ado kaiba aduta turaga leiriba laten adudagi maram isa sadana dusi adomdagi kerosene zuro haiduraktuna haujikti ka ado mai waiduna mai chakpa horaklei ka aduta leiriba khanduna thamliba kangal aduta maino waikhri asuma tawduna mathang chalakpana haujikti ambikana leiriba yum ado maina thungna ngarang chalaklei ina kupa yum oibanina ngahaktang aduda amuktoiba paraloigi matawgum mai ado ngarang chakri yum ramda leiriba ambika yum adugi maisa amadi maikhuna mafam adumakada mahak siri ambikana adumna mayung aduda sibudu uraga mahaku makhong paiju jaliba laimu aduna hauna nokli ahal loiraba hanubi ambika gi yum aduna law khongduna mai chalakpaki makhol adu tabada thangana leiriba yum sing ado loina mamikap thorktuna mapanda chenthorokpadari ambika gi yum ado maina saktun leiramlei angakpagi matawgum sakliba maingal aduki maisa ado yum adudagi phanayam thapna leptuna leiriba miyam sing aduta maisa phangli masidagidi khul miyam ado mathang tananaba yum mai cha e haiduna mathang lorokpadagi miyam thomjalaklei mayam changduna yum ado kananaba honaki adubu khul aduta hauji oina makoigi thanga chanaba ising khara natana atopa ising amata leiramdi pukrisu turelsu ising khara kangkibana maram moiraga yum ado kananaba upaya amata laikhiri maram aduna yum ado tumnanaba chakpado yingbada matakhi asumna khul aduta leiriba miyam maduna ambikagi yum mai chalakpa aduta makhoi yamna kina yengdu leinakhi asumna tawduna yum ado maning tamna chakpa yaba chaklabagi tungda nongalamdaida tapna muthakiduna chakpa loreduna maikhu kaduna leire lekai miyamsu nongalamdai phawba yum adubu yengduna leiramlaga makhoisu magi yumda changnakhi makhona changnakhibada ambikagi yum masida mai chaklibasi amaiba urai khumbana torokpa soidina oiramgani mahaki mabokna amaiba tawdi rembagi lepham ado chattuna mahaka watanarabadi khulla sita tawriba se soidina phagani haiduna amaiba tawdi rembabu kaunabagi wa haikibani adumna amaiba tawdi rembabu kaunabagi wa haikiba abadi urai khumna tawkiba thabak khudimak mahaki mabokna khulladuki miyamda loinamak haidokibana maram oiraga mahakpu khulla sida leiriba mahaki yum adumakada maina chaktuna yamna wana siribani asigumna aikhoisu nongmonchaga nomati urai khombana aikhoibu yum mase mai thaduna hingna manung langsanduna hatpa soidrabani haiduna mayamado wa tanari masidagidi makhoina su khulla se thatoktuna amaiba tawdiremba bu thirugani haiduna chakchiba miyoi singaduna amaiba tawdiremba bu phangdraba jala ngasi numit taraba phawba halaktriba sina makhoina karigumba halaktaba thoklabati aikoi sulonana khulla se thatoktuna chatpa tabani haiduna wa tanari asumna mage imung aduda wari watai kaya sanaduna leiri masidagidi makhoisu nongan dori nga tumthaba yabri yengsi haiduna makhoi adumak tumthakhri mathangi ayukni ayuk angan baduta khul adu leiriba miyam punamak loina ma haugatnarakle aduga ambika gi yum aduna mai chakibado yama nungaituna yengduna leinari haujiksu ambika gi yum ado maikhu kaduna leiri aduga yum aduta ati akai amati uwa tikpagi tasinba mapai mayam ado makhoina yengduna ambika na toronggadabado mamita sangsang urakpagum mayam ado kapnabasu lelamdi somdana kamdawri urai khomba
ꯆꯤꯡꯊꯛ ꯆꯤꯡꯃꯥꯏ ꯑꯗꯨꯗ ꯃꯍꯥꯛ ꯋꯥꯈꯜ ꯃꯥꯡꯂꯨꯕꯗꯒꯤ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯤ꯫ ꯃꯍꯥꯛꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗꯗꯤ ꯃꯁꯥꯗꯣ ꯄꯨꯡꯆꯣꯛ ꯆꯣꯛꯊꯈ꯭ꯔꯦ꯫ ꯉꯔꯥꯡꯁꯨ ꯆꯥꯛ ꯑꯃꯠꯇ ꯆꯥꯈꯤꯗꯦ, ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯃꯍꯥꯛꯅ ꯍꯥꯟꯅ ꯆꯥꯈꯤꯕ ꯄꯨꯝꯅꯃꯛꯁꯨ ꯂꯣꯏꯅꯃꯛ ꯍꯩꯗꯣꯛꯈ꯭ꯔꯕꯅꯤꯗꯣ꯫ ꯃꯗꯨꯗ ꯅꯠꯇꯅ ꯃꯁꯥꯗꯣ ꯉꯔꯥꯡ ꯂꯥꯏꯃꯨꯁꯤꯡꯅ ꯑꯣꯠ ꯅꯩꯈꯤꯕ ꯑꯃꯗꯤ ꯃꯍꯤꯛꯁꯤꯡ ꯑꯗꯨꯅ ꯆꯤꯛꯄ ꯅꯥꯕ ꯀꯌꯥ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯁꯔꯨ ꯁꯌꯥꯡ ꯄꯨꯝꯅꯃꯛ ꯂꯩꯊꯦꯛꯂꯝꯕ ꯂꯩꯈꯥꯏꯔꯝꯕ ꯃꯌꯥꯝ ꯑꯗꯨꯅ ꯎꯔꯩꯈꯣꯝꯕ ꯃꯁꯥꯗꯣ ꯋꯥꯃꯟꯈꯤꯕꯅ ꯇꯞ ꯇꯥꯗꯨꯅ ꯍꯧꯖꯤꯛꯁꯨ ꯃꯤꯀꯞ ꯊꯣꯛꯂꯕꯁꯨ ꯍꯧꯒꯠꯄ ꯐꯥꯎꯕ ꯉꯝꯗꯅ ꯂꯣꯡꯉ ꯇꯥꯗꯨꯅ ꯂꯩꯔꯤ꯫ ꯑꯁꯣꯝꯗꯅ ꯇꯥꯎꯖꯔꯦꯝꯕꯒꯤ ꯃꯌꯨꯝꯗ ꯃꯥꯕꯨ ꯀꯧꯈꯤꯕ ꯂꯥꯛꯈꯤꯕ ꯃꯤꯌꯥꯝ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯁꯨ ꯂꯣꯏꯅꯃꯛ ꯑꯌꯨꯛ ꯑꯗꯨꯗ ꯌꯥꯍꯧꯅꯔꯛꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯑꯃꯥꯏꯕ ꯇꯥꯎꯖꯔꯦꯝꯕꯗ ꯈꯨꯜ ꯑꯗꯨꯗ ꯆꯠꯇꯨꯅ ꯎꯔꯩꯈꯣꯝꯕꯕꯨ ꯊꯤꯡꯂꯨꯔꯁꯤ ꯍꯥꯏꯅꯔꯛꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯇꯥꯎꯖꯔꯦꯝꯕ ꯍꯣꯏ ꯍꯥꯏꯗꯨꯅ ꯈꯨꯜꯒꯤ ꯃꯤꯌꯥꯝ ꯑꯗꯨꯗ ꯃꯍꯥꯛ ꯑꯁꯦ ꯃꯇꯝ ꯈꯔꯗꯤ ꯃꯥꯅ ꯍꯥꯟꯅ ꯂꯩꯔꯝꯕ ꯈꯨꯜ ꯑꯗꯨꯗ ꯆꯠꯂꯨꯗ꯭ꯔꯕ ꯌꯥꯗ꯭ꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯍꯜꯂꯛꯇ꯭ꯔꯤ ꯐꯥꯎꯕꯗꯤ ꯑꯩꯅ ꯌꯣꯛꯆꯔꯤꯕ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯁꯦ ꯃꯌꯥꯝꯅ ꯈꯔ ꯁꯦꯟꯅꯕꯤꯔꯝꯃꯨ ꯍꯥꯏꯗꯨꯅ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯌꯥꯝꯁꯤꯡꯗ ꯁꯤꯟꯅꯔꯝꯃꯤ꯫ ꯃꯤꯌꯥꯝꯁꯤꯡ ꯑꯗꯨꯅꯁꯨ ꯅꯍꯥꯛ ꯍꯦꯛ ꯂꯥꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯅꯪꯒꯤ ꯅꯆꯥ ꯑꯁꯦ ꯃꯇꯨ ꯅꯥꯝꯃ ꯁꯣꯛꯍꯟꯗꯕꯤꯗ ꯊꯅꯝꯒꯦ ꯍꯥꯏꯗꯨꯅ ꯕꯤꯗꯥꯏ ꯄꯤꯔꯦ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯇꯥꯎꯖꯔꯦꯝꯕ ꯃꯍꯥꯛꯅ ꯍꯥꯟꯅ ꯂꯩꯔꯝꯕ ꯈꯨꯜ ꯑꯗꯨꯗꯒꯤ ꯂꯥꯛꯏꯕ ꯃꯤꯌꯥꯝꯁꯤꯡ ꯑꯗꯨꯒ ꯄꯨꯟꯅ ꯈꯨꯜ ꯑꯗꯨꯗ ꯑꯃꯨꯛ ꯍꯜꯂꯛꯂꯦ꯫ ꯁꯣꯝꯗꯅ ꯎꯔꯩꯈꯣꯝꯕ ꯑꯗꯣ ꯑꯌꯨꯛꯀꯤ ꯄꯨꯡ 10ꯃꯨꯛ ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯃꯁꯥꯗꯣ ꯇꯞꯅ ꯇꯞꯅ ꯍꯧꯒꯠꯂꯛꯇꯨꯅ ꯈꯔ ꯁꯟ ꯁꯥꯗꯨꯅ ꯆꯠꯄ ꯍꯧꯏ꯫ ꯑꯗꯨꯒ ꯃꯍꯥꯛ ꯂꯥꯃꯟꯈꯤꯕꯅ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯂꯩꯔꯤꯕ ꯃꯅꯥ ꯃꯁꯤꯡ ꯄꯨꯝꯅꯃꯛ ꯆꯥꯕ ꯌꯥꯕ ꯌꯥꯗꯕ ꯊꯤꯗꯅ ꯄꯪꯆꯥꯗ ꯆꯥꯁꯜꯂꯤ꯫ ꯑꯁꯨꯝꯅ ꯆꯥꯁꯜꯂꯕꯒꯤ ꯇꯨꯡꯗ ꯃꯍꯥꯛ ꯑꯃꯨꯛ ꯅꯤꯡꯉꯥꯏꯗꯅ ꯂꯣꯡꯉ ꯇꯥꯗꯨꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯤꯉꯩ ꯑꯁꯣꯝꯗꯅ ꯇꯥꯎꯖꯔꯦꯝꯕ ꯍꯧꯖꯤꯛꯇꯤ ꯈꯨꯜ ꯑꯗꯨꯗ ꯂꯥꯛꯂꯤ꯫ ꯈꯨꯜ ꯑꯗꯨꯗ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯈꯨꯜꯒꯤ ꯑꯗꯨꯒꯤ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯑꯇꯣꯞꯄ ꯈꯨꯜꯗ ꯍꯣꯡꯈꯤꯅꯅꯕꯒꯤꯗꯃꯛꯇ ꯄꯣꯌꯣꯝ ꯊꯌꯣꯝ ꯇꯧꯗꯨꯅ ꯂꯥꯛꯄꯗꯣ ꯊꯦꯡꯅꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯈꯨꯜ ꯑꯗꯨꯗꯒꯤ ꯆꯠꯈꯤꯕ ꯇꯥꯎꯖꯔꯦꯝꯕꯕꯨ ꯀꯧꯒꯅꯤ ꯍꯥꯏꯗꯨꯅ ꯆꯠꯅꯈꯤꯕ ꯃꯤꯌꯥꯝ ꯑꯗꯨꯒ ꯃꯈꯣꯏꯒ ꯊꯦꯡꯅꯕ ꯑꯗꯨꯗ ꯈꯨꯜ ꯑꯗꯨꯗꯒꯤ ꯑꯇꯣꯞꯄ ꯈꯨꯜꯗ ꯍꯣꯡꯅꯕꯒꯤꯗꯃꯛꯇ ꯄꯣꯌꯣꯝ ꯊꯌꯣꯝ ꯇꯧꯗꯨꯅ ꯊꯣꯛꯂꯤꯕ ꯃꯌꯥꯝꯁꯤꯡ ꯑꯗꯣ ꯍꯔꯥꯎꯗꯨꯅ ꯆꯦꯟꯁꯤꯟꯅꯔꯛꯂꯤ꯫ ꯑꯗꯨꯒ ꯇꯥꯎꯖꯔꯦꯝꯕ ꯄꯨꯔꯛꯂꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯇꯥꯎꯖꯔꯦꯝꯕꯅ ꯑꯩ ꯂꯥꯛꯆꯔꯦ ꯃꯌꯥꯝ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯈꯨꯜ ꯑꯗꯨꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡ ꯑꯗꯨꯗ ꯈꯨꯔꯨꯝꯗꯨꯅ ꯊꯧꯒꯜꯂꯣꯟ ꯎꯠꯂꯤ꯫ ꯑꯃꯥꯏꯕ ꯇꯥꯎꯖꯔꯦꯝꯕ ꯎꯕ ꯑꯗꯨꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯍꯔꯥꯎꯅꯔꯤ꯫ ꯃꯃꯥꯡꯊꯛꯇ ꯑꯩꯈꯣꯏꯅ ꯁꯥꯎꯅꯈꯤꯕ ꯌꯥꯅꯈꯤꯗꯕ ꯄꯨꯝꯅꯃꯛ ꯑꯗꯣ ꯂꯣꯏꯅꯃꯛ ꯀꯥꯎꯊꯣꯛꯅꯈ꯭ꯔꯁꯤ꯫ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯅꯈꯨꯡꯒꯪ ꯑꯁꯦ ꯑꯋꯥꯕ ꯇꯥꯔꯦ꯫ ꯅꯍꯥꯛꯅꯁꯨ ꯃꯃꯥꯡꯊꯛꯇ ꯈꯨꯜ ꯑꯁꯤꯗ ꯅꯪꯅ ꯁꯥꯎꯕꯗꯒꯤ ꯑꯣꯠ ꯅꯩꯕ ꯀꯌꯥ ꯑꯃ ꯇꯧꯕꯗꯒꯤ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯄꯨꯟꯁꯤ ꯂꯣꯏꯕꯗ ꯅꯠꯇꯅ ꯃꯥꯟꯖꯥꯡ ꯀꯌꯥꯁꯨ ꯃꯥꯡ ꯇꯥꯛꯈ꯭ꯔꯕꯅꯤ꯫ ꯍꯧꯖꯤꯛ ꯑꯃꯨꯛ ꯎꯔꯩꯈꯣꯝꯕꯅ ꯈꯨꯜ ꯑꯁꯤꯗ ꯑꯋꯥ ꯑꯅꯥ ꯄꯤꯕꯗ ꯅꯠꯇꯅ ꯈꯨꯜꯒꯤ ꯏꯁꯤꯡ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯀꯪꯍꯟꯈ꯭ꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏ ꯏꯁꯤꯡꯒꯤꯗꯃꯛꯇ ꯌꯥꯝꯅ ꯋꯥꯅꯔꯤ꯫ ꯃꯁꯤ ꯄꯨꯝꯅꯃꯛ ꯏꯕꯨꯡꯉꯣ ꯇꯥꯎꯖꯔꯦꯝꯕꯅ ꯑꯃꯨꯛꯇ ꯐꯍꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯃꯌꯥꯝꯅ ꯍꯥꯏꯖꯔꯛꯂꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯇꯥꯎꯖꯔꯦꯝꯕꯅ ꯀꯔꯤ ꯂꯩꯀꯥꯏ ꯈꯨꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯄꯨꯈ꯭ꯔꯤꯅ ꯀꯪꯈ꯭ꯔꯕꯁꯨ ꯏꯆꯦꯜ ꯅꯥꯏꯔꯤꯕ ꯇꯨꯔꯦꯜ ꯑꯗꯨꯕꯨꯗꯤ ꯀꯪꯐꯝ ꯊꯣꯛꯇꯦ ꯍꯥꯏꯗꯨꯅ ꯃꯌꯥꯝꯗ ꯍꯥꯏꯔꯤ꯫ ꯋꯥꯐꯝ ꯑꯗꯨꯗ ꯃꯌꯥꯝꯅ ꯈꯨꯜ ꯑꯁꯤꯗꯒꯤ ꯑꯁꯨꯝ ꯆꯠꯈ꯭ꯔꯒ ꯂꯩꯔꯤꯕ ꯇꯨꯔꯦꯜ ꯑꯗꯣ ꯍꯧꯖꯤꯛ ꯄꯨꯡꯀꯪ ꯀꯪꯂꯤ꯫ ꯇꯨꯔꯦꯜ ꯑꯗꯨꯅ ꯀꯪꯈ꯭ꯔꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯁꯨ ꯏꯁꯤꯡ ꯊꯛꯅꯤꯡꯉꯥꯏ ꯂꯩꯇꯗꯨꯅ ꯑꯇꯣꯞꯄ ꯈꯨꯜꯗꯒꯤ ꯑꯣꯏꯅ ꯆꯠꯂꯒ ꯏꯁꯤꯡ ꯑꯗꯣ ꯊꯛ ꯆꯥꯅꯕꯒꯤꯗꯃꯛꯇ ꯂꯧꯔꯤ꯫ ꯑꯗꯨꯁꯨ ꯈꯨꯜ ꯑꯁꯦ ꯍꯦꯛ ꯌꯧꯔꯛꯄꯒ ꯖꯔ ꯃꯇꯣꯝꯇ ꯀꯪꯈꯤ꯫ ꯃꯁꯤ ꯄꯨꯝꯅꯃꯛ ꯎꯔꯩꯈꯣꯝꯕꯅ ꯇꯧꯍꯜꯂꯤꯕ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯕꯨ ꯃꯗꯨ ꯄꯨꯝꯅꯃꯛ ꯈꯪꯕꯗꯒꯤ ꯑꯩꯈꯣꯏꯅ ꯃꯥꯕꯨ ꯇꯥꯟꯊꯣꯛꯈ꯭ꯔꯦ꯫ ꯑꯩꯈꯣꯏꯅ ꯃꯥꯕꯨ ꯉꯔꯥꯡ ꯍꯦꯛ ꯇꯥꯟꯊꯣꯛꯄꯒꯗꯤ ꯃꯍꯥꯛꯀꯤ ꯃꯕꯣꯛꯅ ꯃꯥꯅ ꯆꯠꯈꯤꯕ ꯂꯝꯕꯤ ꯑꯃꯗꯤ ꯃꯍꯥꯛꯅ ꯇꯧꯈꯤꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅꯃꯛ ꯍꯥꯏꯗꯣꯛꯂꯨꯕꯒꯤꯗꯃꯛ ꯃꯍꯥꯛꯄꯨ ꯌꯨꯝ ꯃꯩ ꯊꯥꯗꯨꯅ ꯃꯅꯨꯡꯗ ꯍꯤꯡꯅ ꯍꯥꯠꯈ꯭ꯔꯦ꯫ ꯌꯥꯝꯅ ꯐꯠꯈꯤꯗ꯭ꯔꯕ ꯎꯔꯩꯈꯣꯝꯕꯅꯤ꯫ ꯃꯍꯥꯛꯄꯨ ꯌꯣꯛꯄꯤ ꯊꯥꯛꯄꯤꯔꯛꯄ ꯃꯕꯣꯛ ꯐꯥꯎꯕ ꯃꯍꯥꯛꯀꯤ ꯂꯝꯕꯤ ꯇꯥꯛꯊꯣꯛꯏ ꯍꯥꯏꯗꯨꯅ ꯃꯩ ꯊꯥꯗꯨꯅ ꯍꯥꯠꯇꯣꯛꯄ ꯉꯝꯂꯤꯕꯅꯤ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏ ꯈꯨꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯗꯤ ꯃꯍꯥꯛꯅ ꯀꯩꯁꯨ ꯂꯩꯇꯅ ꯇꯧꯔꯛꯀꯗꯧꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕ ꯇꯥꯎꯖꯔꯦꯝꯕꯗ ꯍꯥꯏꯖꯔꯛꯏ꯫ ꯋꯥꯐꯝ ꯑꯗꯨꯗ ꯇꯥꯎꯖꯔꯦꯝꯕꯅ ꯎꯔꯩꯈꯣꯝꯕ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯃꯆꯥ ꯑꯁꯤ ꯃꯍꯩꯗꯤ ꯈꯔ ꯀꯥꯕꯛ ꯍꯩꯖꯔꯕꯖꯥꯠꯅꯤ꯫ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯍꯥꯛꯅ ꯃꯌꯥꯝꯗ ꯍꯥꯏꯔꯛꯏ꯫ ꯃꯌꯥꯝ ꯀꯔꯤꯁꯨ ꯈꯟꯕꯤꯔꯨꯔꯒꯅꯨ꯫ ꯇꯨꯔꯦꯜ ꯀꯪꯂꯤꯕ ꯑꯃꯗꯤ ꯄꯨꯈ꯭ꯔꯤ ꯀꯪꯂꯤꯕ ꯑꯁꯤ ꯑꯩꯅ ꯐꯅꯅꯕ ꯍꯣꯠꯅꯖꯔꯒꯦ꯫ ꯑꯗꯨꯅ ꯍꯣꯔꯦꯟ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯄꯨꯡ 3:30 ꯈꯔ ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯂꯥꯏ ꯑꯃ ꯈꯣꯏꯔꯝꯁꯤ꯫ ꯑꯩꯅ ꯍꯣꯔꯦꯟ ꯏꯄꯥ ꯁꯣꯔꯥꯔꯦꯜ ꯇꯥꯏꯅꯔꯕꯒꯤ ꯇꯨꯡꯗ ꯅꯣꯡ ꯇꯥꯍꯟꯗꯨꯅ ꯂꯩꯀꯥꯏꯒꯤ ꯑꯋꯥꯕꯗꯣ ꯀꯣꯛꯍꯟꯖꯔꯒꯦ꯫ ꯍꯧꯖꯤꯛꯀꯤꯗꯤ ꯂꯝꯁꯥꯡ ꯂꯥꯛꯄꯒꯤ ꯑꯩꯈꯣꯏ ꯃꯌꯥꯝꯁꯨ ꯋꯥꯔꯤ꯫ ꯑꯗꯨꯅ ꯃꯌꯥꯝꯁꯨ ꯌꯨꯝꯗ ꯂꯣꯏꯅꯃꯛ ꯂꯦꯡꯗꯅ ꯍꯟꯕꯤꯈ꯭ꯔꯣ꯫ ꯑꯗꯨꯒ ꯑꯩꯁꯨ ꯃꯇꯝ ꯀꯨꯏꯅ ꯊꯥꯗꯣꯛꯂꯨꯔꯕ ꯌꯨꯝ ꯑꯗꯨꯗ ꯆꯪꯗꯨꯅ ꯄꯣꯊꯥꯖꯔꯨꯔꯒꯦ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯁꯤꯡ ꯑꯗꯨꯅ ꯏꯕꯨꯡꯉꯣ ꯇꯥꯎꯖꯔꯦꯝꯕ, ꯅꯍꯥꯛꯀꯤ ꯌꯨꯝ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯌꯥꯝꯅ ꯁꯣꯡꯖꯜꯂꯤ꯫ ꯅꯍꯥꯟꯋꯥꯏ ꯃꯃꯥꯡꯊꯛꯇ ꯅꯍꯥꯛꯅ ꯆꯍꯤ 2-3 ꯗꯪ
hundok matam aduda asuki matik songkhibani hauke nahakna sahi 10 rom hundok lurabanina amuk toiba pungsong songjallabani aikhoi mayam changduna nangi yum ado singdokpa yauge haiduna mayamna tawdirembagi mayum tamna lakminare asumna tawduna mayam changduna tawdirembagi yum ado sit chengba aduda nungthilgi pung 12 helakpa aduhaida pungloi loire masidagidi mayamna areyaba khara thong thakuna tawdiremba amadi makhoi mayam punna saminnaraduna numidang wadangi pung 3 makhaida lai khurnarbagidamakta pochai amuk sin langba hauki asumna khuladugi miyam singaduna hore nungthin numidang waram lai khurnarbagidamakta sem sadun leiringai asomdasu reikhomado masa khara kakhaladuna machinda lewa ama sonduna manak aduta ngahanwai mana angang wainingai piklingai gi matamda magi mapu nongthon amadi mabok ambikana mapanda thoktuna mahakpu themlingaida magi mathak landuna langna khongduna paikhiba kwakado mahaki manakta amuk kawraklei asumna mahakna kwakado kaurubagi tungta kwakado khudak aduda mahaki manakta laklei masidagiti urei khombana kwakadoda mahakna leiramba khul aduda chatuna hauji khul ado karamba phiyumda leiri haibado yengsiluna bagidamakta tharki masidagiti kwakaduna khul ado koina chatuna paiduna yengsilabagi tungda urei khombagi manaktamna amuk pairaklei aduduga hauji khul aduda amaiba tawdremba laktuna lehori hore numidang waramda mahakna khul aduda ikang thokliba do phananabagidamakta nungthil numidang waramda lai khoramnaba sem saduna khul miyamga punamak thorang tawbal lehori haiduna urei khombada tammi wafam adu tabada urei khombana hauna noklaga kari khul aduda tawdremba lakraba fai khangridana mahakna ngamlaga hore numidang ase irai leima imabu tainaduna ising thoktraba khul adubu ising thohan chinu mahakna kauthabada nongdo taba oisinu aina ngamlaga nongado sodana thingi kanana hena mahai haibage haibado yengnaba tari khangani dana sarison asumna khallag urei khomba mahaksu hore numidang amaiba tawdiremna tawgadoriba thabakado mai paktanabagidamakta mahaksu sem saduna thorang tawduna leikhi wari asigi manga suba tangkak matanga seta loisinjari mathangi tangkakta kari kamdorokpage haibado mayam puna amuk ngaiminarasi ngasigidamagadi mayambu aroibada amukka hana khurumjari